Nupasingna khangdaba nupasinggi aronba secret points khara thamjage. Ahanbana nupasingna khanbasi nupa anamba yu thakpa chaba ngawba loina paamina khalli. Adu fact di asengbadadi 70% na di paamde ko. Anisuba point ta nupasingna kaidongda kapte na khalli ko nupasingna. Adu asengba fact di nupasingna magi career gi, magi family gi, magi nungsibagi issue gi damakta tuminda lona kapi ko. Ahumsubada nupasingna tawningbada tawena anamba nupasingna khalli ko. Adu asengba fact di nupana hen achoba daite lawi ko magi nungaiba kya tungoinaramlaga. Marisuba point ta nupasingsi anamba magi mamanaba singa khanagalen khalangoni ko nupasingna. Asengba fact di maga khanariba myoisingdu magi luruba tamphamda lepiba myoising eta anamba oigali ko. Mangasuba point ta nupasingsi fatana amasung sathina lawnai ko. Adu fact achumbadadi nupa anamba loina thamoi chawi loina samjai tabu kamaina phongdokani kamaina haigani khangjadabani ko. Taruk subada nupagi punsisi yamna nungai freedom oina nupasingna khalangoni ko. Tabu asengba fact di isada problem sama lega su mai thongno momon minok nokpa sabasi araiba thabakti nate ko. Teret suba aru point ta nupa yamasi mamit yamba oktabo oina oiko nupasingna anambana. Adu asengba fact di royal oizaba nupasingdi nupigi nungsiba phangdana marup oina lelobo kaya amani ko.